ITLF na lamdam asida self-government nattraga separate administration lingnaba shem sare haina phongdorakbasi Manipur da Kuki Phurup ki miyoi Makha Tana Leiba Yadanaba makhoina Sinjabani haina COCOMI na phongdorakli hiramasigi matangda COCOMI gi media coordinator na thadorakpa cherolaman hai matam sangna leiminaraklaba Kuki Phurup ki miyoi lamdam asida Makha Tana Leiba yagadra nattraga yaroidra haina khanaringai talak asida ngarang press media da cherolama thadorakpa si yamna laibak thibani Masina oiroidaba mongda kundaminariba atei furupsingda tension wanghanba amadi lamdam asida Kuki sing amata leiba yadanaba thourang oina thokani ITLF hairiba mingthola simak lamdam asida kundaminariba furupsingna yaningde haibasi khangadabani hairiba furubasi giluchingba sing kadaidagi lakpano haina hangnaringai tanja asida self government nattraga separate administration lingnabagi sem sare hairibasi Manipur da Kuki sing laitanaba makhoina Sinjabani haina logani Manipur gi apunba mishing la kuntra rom leibagi manungda la khara khak oibagi mathakta mitopsu oiriba Kuki singna separate administration Touraklibasi center amasung state government na trerak bihoba mathautai thokliba irang asida hena maichusin boina Anglo Kuki war gi samjin sajinba puwaribu haugalakliba mahirui singda tamhanaba lobi tauba separate administration gi pandamda autonomy loba asina chingba pumnamak khudakta handokadabani Matam leiringaida Government of India na illegal immigrants sing oiriba Kuki sing lakshin biyo Manipur miyam irang pamba tahan biganu haina COCOMI gi cherol asina Makha Tarakli